इचिनाव मैम यामना नोकनिंगबा कुकी की पाव मा तमजरके अदुदी यूएस तगी लाकपा कुकीना कुकी लेन की डिमांड तालुरा नो काना रोय हेबा अफम थममे अदुदी तामिनसी इचिनाव मैम कुकी लेन डिमांड तौरुगनु ओइथोपा याबा नते हाबा वाफम असी यूएस दगी लाकेबा कुकी क्रिश्चियन मिशनरी सिंगनसु था खरगी ममांगदा कांगपोकपीदा वांगांगबदा हायरमख्रबने कुकी चर्च की पास्टर सिंगना पोपी प्लांटेशन तौरिबा से तौहंदनबा वा हायबसु ताद्रे कुलाई पाइबा कुकी मिलिटेंट सिंगना कंखलगा कोतुगी यामना नुंगाइबा पाव अमगा मुक लैरी लियोंगमई नागा काउंसिल ना इंडिया की प्रेसिडेंट दा कोतो से आइन यादबा ऑर्गेनाइजेशन अमनी हाइना लाउथोकनबगी तमक्ता मेमोरेंडम पिसनगरे आए अदुदी कोतोसा तारको पाउसे ऑन ट्राइबल यूनिटी कोटुबु आइन यादबा ऑर्गेनाइजेशन अमा ओइना लाउथोकनबा लियांगमई नागा काउंसिल ना भारत की प्रेसिडेंट दा मेमोरेंडम थाखरे हाइबा वफमसनी मणिपुर की चीफ मिनिस्टर याउना सेनापति की मरेनमई विलेज अक्टोबर 19 पांगथोकिबा लियांगमई नागा ट्राइब की ख्वाइदगी चौबा कुमहई सगांगी फेस्टिवल की चथोक चसिंदा कोटुना अथिंगबा थमकिबा मदी थौरम मदुदा सरुक यागदबा सीएम बुसु कांगपोकपी डिस्ट्रिक्ट फाउना चटपा यारोय हाइना किहनकिबा हाइबा असि कुकी कोटुना लियांगमई ट्राइब पु डायरेक्ट थ्रेट तौबनी मतम कुइनदगी लेरकलबा लियांगमई ट्रेडिशन अमदी कल्चरल राइट्स मतपनी फेस्टिवल की थौरमदा अकाइबा पीबनी हाइरी कांगपोकपी डिस्ट्रिक्ट हाइरिबा असि लियांगमई नागा सिंगी ngaligai matamdagi leiraklaba ipa ipugi mafamni liangmai nagagi lamni Myanmar illegal migrant singna mafam asida kundaraduna demographic imbalance on bada natana environment degradation haibadi umang kokthokpa lona yadaba moongda u kaktuna yonba opi thaduna drug sungpham onthokre district asida kuki ngakta MLA ka kibana liangmai naga singi wakat tabidre development program liangmai village singda paikhatre naga village pawba kuki lam maming onthokhiba thengnare punama asigi haurakpham asi kuki kotugi khojin thorang oibana kotuna chatharakliba lona yadaba thabak thorom sing asi center na ubiraga kotubu lona yadaba organization ni haina lokthokpiu haina liangmai naga council LNC na president of India da memorandum thaduna khangan kre hairi इचिनाव मैम अखोइना हुजी हुजी लेरिबसे इम्फाल ईस्टनी इम्फाल ईस्ट की खुनगा पैबुंग उपासिंगदा उनबा लाक्चबनी अदुगा मयामना मतें खर खर पांबिरकपा मयामदसु खुनगाकपगिनि आइना पिबिरकपा मतें दुसु ngasi आइना इचिनाव सिंगी मफमदा अंगम मतें खसितंग पांगबा लाक्चबनी मयामना लुपा 500 तंगोसु लुपा 100 तंगोसु खोइ खुनगाक पैबुंग उपासिंगी इसिंग बतल म तंगोसु मतें पांगजेगे आइना कापिरकपा खुदिमा की मफमदा हानिंगाय ता थागचरी अदो इम्फाल ईस्टनी आई हुजी इचिनाव सिंगदगी वफम अमनि तंग हंगजरके याई फरे इमा लेबावना याई फरे कंगली पावना इचिनाव मयाम की मतेंगदगी अंगम मतें खसितंग पांगजबनी अदो अखोइगी कवादगी इमा तोंबी इमा लता अमसुंग इमा कयाना मतें खर खर पांगबिरे अदो आई जुम जौरगा एमवानसिंग पाथोकचरके हुजिती ngarangsu hanbada pung nungthangi pung 12 tai adu ai hojai joraka da mingsing do loi haidok charake mayam puno pusu thaga chai donation kapi reba adu ga ibung pa mayam na khoi mayam ki tamok thokpi reba khudimok pu hani ai ta thaga chari udo pakhang mana matam khudimakta akhoi gi thoklai ba ibung pa khudimok pu thaujan biraga matam khudimakta tawbada mai pa poi haibo akhom setang haijaraga loisanjarage sumaina ni akhoi ibung pa sing na lei base yengbiu ichinaw mayam si phibam sigane akhoi mayam gi tamok tene chongthui base ngasi tholai base ngasi kuki ga maitai jinga speaker proctor kuki ga maitai jinga aduki matik lan kanna tawnari adugo akhoi gi lamdam akhoi gi imale bakke damakta ngasi akhoi aduki matik wars wana ngasi akhoi chongthoroktana ngasi laibak sigi damak samna machet lambau migi nina lohalloi haina akhoi khutta khulai paraga angam balan thengnajari hoi thagachari ibung pa mayam punamakpu aduga haijagadabdi manipur gi wangmada khangde akhoi maitai khudime ke phomda thamjagada wa phomda ibung pa singna ngasi thoga kathoi base akhoi mayam gi tamaktani aduna mayam nasu angam mateng khaji tang pangchan ibung pa singna changharaga चेंबा खर जमजल पुरगा नमित मरी मंगानी चरा हेलगा कांग मरक्ता सिगा मई लेबनते करिसु लेबनते सि मरक्ते बुंग पासिंगना लेबसे अखोय मयामगी तमक्तने बसे काउबीगा नोय बफम से तंग थमजगे अदो मयाम सु अंगम मतें खजगे तंग पांगबिउ अदो आया सेसिगा फोन पे नंबर सु पिजरमगनी मयामना सुम कांटेक्ट तो बिरकपा यागनी
ꯆꯤꯡꯈꯣꯡꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯖꯨꯝ ꯀꯩ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯅꯥꯛꯇ ꯑꯩꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯃꯐꯝꯗꯒꯤ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯩ ꯂꯥꯛꯄꯅꯤ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯏꯝꯐꯥꯜ ꯏꯁꯇ ꯆꯠꯂꯨꯕꯒꯤꯅꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯆꯥꯗꯦ ꯃꯈꯣꯏꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯊꯣꯡꯅꯤꯡꯉꯥꯏ ꯍꯤꯟꯖꯥꯡ ꯂꯩꯇꯕꯗꯒꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯆꯪꯉꯒ ꯍꯤꯟꯖꯥꯡ ꯊꯤꯕ ꯆꯪꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯏꯁꯄꯤꯀꯔ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯚꯣꯏꯁ ꯈꯣꯟꯖꯦꯜ ꯇꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯅꯝꯅꯕꯒꯤ ꯄꯣꯠ ꯆꯩ ꯁꯨꯅꯕ ꯄꯨꯔꯛꯇꯕꯒꯤ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔꯗꯤ ꯃꯌꯦꯛ ꯃꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯈꯔ ꯐꯖꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯆꯠꯆꯔꯨꯕ ꯃꯐꯝ ꯈꯔꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯍꯣꯖꯥꯏ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯚꯤꯗꯤꯑꯣ 3-4ꯗꯤ ꯑꯁꯨꯃꯥꯏꯅ ꯃꯌꯦꯛ ꯁꯦꯡꯉꯔꯣꯏ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯤꯕ ꯆꯠꯆꯔꯨꯕꯅꯤ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯨꯕꯁꯤꯡꯁꯦ ꯑꯩꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯅꯕ ꯆꯠꯂꯨꯕꯁꯦ 5,000ꯗꯒꯤꯅ 10,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤ ꯑꯗꯣ ꯑꯦꯃꯥꯎꯟꯗꯤ ꯍꯥꯏꯗꯣꯛꯆꯗ꯭ꯔꯦ ꯀꯔꯝꯕ ꯃꯐꯝꯗ ꯀꯌꯥꯝ ꯄꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯇꯧꯕꯇꯕꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯁꯦ ꯑꯩꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯑꯗꯨꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯃꯌꯥꯝꯅꯁꯨ ꯗꯣꯅꯦꯁꯟ ꯀꯥꯞꯄꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯔꯝꯒꯅꯦꯕ ꯋꯥꯐꯝꯁꯦ ꯈꯟꯖꯩ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯕ ꯌꯥꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛꯄꯅꯤ ꯚꯤꯗꯤꯑꯣ ꯀꯌꯥꯝ ꯑꯃ ꯅꯝꯁꯤꯟꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩ ꯂꯩꯖꯔꯤ ꯃꯅꯤꯄꯨꯔ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯇꯣꯞꯄ ꯑꯃ ꯆꯠꯀꯦ ꯇꯧꯖꯔꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯊꯪ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯅꯍꯥꯟ ꯂꯥꯛꯄꯗꯒꯤ ꯑꯌꯨꯛꯇꯩ ꯆꯠꯄꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯏ ꯍꯜꯂꯛꯄꯗ ꯄꯨꯡ 19 ꯇꯥꯏ ꯑꯩꯅ ꯍꯜꯂꯛꯄꯗꯁꯨ ꯅꯍꯥꯟ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯊꯥꯗꯣꯛꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯃꯥꯟꯕꯤꯔꯣꯝꯗꯩ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯍꯦꯜꯂꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 1 ꯇꯥꯔꯦ ꯑꯗꯨꯅ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝꯅ ꯀꯥꯏꯔꯦ ꯇꯨꯝꯕꯁꯨ ꯈꯔ ꯃꯑꯣꯡ ꯆꯥꯅ ꯇꯨꯝꯗꯕꯒ ꯃꯐꯝꯁꯦ ꯋꯦꯗꯔ ꯈꯔ ꯑꯣꯟꯊꯣꯛꯄꯒ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯃꯤꯖꯣꯔꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤꯖꯣꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯔꯥ ꯏꯟꯗꯤꯌꯥ ꯕꯔꯃꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯇꯣꯈꯥꯏꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨ ꯍꯣꯃꯥꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 3ꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯏꯟꯗꯤꯌꯥꯅꯥ ꯄꯣꯂꯤꯁꯇ ꯄꯥꯡꯊꯣꯛꯄ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯑꯦꯄꯤꯁꯤꯁꯤꯒꯤ ꯆꯤꯐ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟ ꯍꯔꯤꯁꯣꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯀꯣꯡꯒ꯭ꯔꯦꯁ ꯚꯥꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯦ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯎꯅꯕ ꯆꯠꯄꯅꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯗꯣ ꯂꯝꯕꯤ ꯌꯥꯝ ꯊꯤ ꯐꯠꯇꯦ ꯆꯤꯡ ꯃꯔꯛꯇꯅꯤ ꯁꯤꯒꯅꯤ ꯂꯩꯔꯤꯁꯦ ꯑꯊꯨ ꯑꯍꯥꯒ ꯅꯪꯕ ꯃꯐꯝ ꯅꯠꯇꯦ ꯂꯝꯕꯤꯅ ꯐꯠꯇ꯭ꯔꯤꯕ ꯑꯇꯩꯗꯤ ꯀꯨꯝꯊꯔꯒ ꯅꯝꯃꯛꯑꯒꯦ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯑꯁꯨꯝꯕ ꯃꯐꯝꯁꯤꯡꯁꯤꯒꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯣ ꯀꯨꯀꯤꯒ ꯁꯤ ꯆꯤꯡꯁꯤꯡꯁꯦ ꯑꯩ ꯖꯨꯝ ꯇꯧꯔꯛꯀꯦ ꯆꯤꯡ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯗꯣ ꯁꯤꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯎꯄꯥ ꯉꯥꯛꯇꯪ ꯎꯅꯔꯨꯒꯦ ꯑꯗꯣ ꯂꯝꯕꯤꯁꯤꯗꯤ ꯆꯤꯡꯂꯛ ꯃꯅꯛ ꯃꯅꯨꯡꯗꯅꯤ